Social media da pause singi cutting pathokpa unauthorized oiba mong da pause sing PDF sem laga thadrokpa sina pause sing yen thoklaga imung manung puzari ba hawker sing khakta natana pawgilam da mathau tawriba miyoi sing amadi media house sing da asoba safu ama piraklei masi kunai asigi mangjavani haina Thawal District Working Journalists Union ge President Soibam Binoi Singh na fongdokre Wafam asing asi Thawal atokpam khunok da pangthokiba Thawal District Hawkers Association ge Anishupa Foundation de gi thoramda wangang duna fongdokibane S Binoi hai media house sing na pung taragani togi mamangda pause sing thadoktrabasu mioi karana unauthorized oiba mongda photo namlaga PDF semlaga amade cutting season aduna patholaga WhatsApp Facebook amade YouTube na singba social media singda thadokliba si achumba kongtang nate masagi oijaba khari gidamakta mioi ama anina YouTube account ama hekta hangdoklaga pawgi mongda tawrpa asisu tawroidabane masina lamdam asida issue kya tolokpa yai masi matang saringaida aikoi khudimakna mayong yahobu mathoktai ayuk angan bada pause lakpa ngairaga pau pabagi hainabi edu ngasidi leiraktabadona tawraglei hawgalagliba angang singna pause sing paba amadi TV pau tabagi hainabi leiraktaba ase aikoi khudimakta khanthaba matam yawglei pause sing paba amadi taba haibagi hainabi thamba asina haujiki yamna competitive oiraba matam asidadi yamna mathau taribane social media singbotungi yumbirel oirakatoriba naharol singna lana season krabade madugi fataba fal aikoina soidana fangane haike Pausi longgo toknaraga saigi mobile sida oina loinamak yengba yabi jabu thanarabina adomda my phone sida kanda akoigi tani sinfam sida leiba oina akoigi khabar ni photo khabar ni madudi lai kamdra ni dusari ga mayamda akoigi effect torpa hawker singa khatnati masi masena leiba media house da punna madugi nandarakani koi lawya Thawal District Hawkers Association gi President Samom Ragumani na fongdokibada ahing tumba sawa kauthoklaga miyam gi seba tawjariba hawker singi damakta amade khunai asigi khanbiduna aranba mongda pause sing photo namlaga PDF semaga social media singda chaithokpa amade pathokpa gi thabak asi lepiu hiramasida mari lenaba singna sum ireng changbiu haiba wafam sing fongdoke gas ki pauna singbasu koi he thengnajai aduga loinana khabar ki da phange portion si khabar cutting ji toraga head khabar da portion si he koi WhatsApp ku thangda pawoina padna laki ba khara masu koi yam ngana thengnajai masi ai ba thabak sing si tawiriba mari leiruna singna masi tokpi re haraga hawker sing yeng biduna masi yari ngai ti tawigunu haiba wafam sing